Russia amati Ukraine ki marakta chatharaklibba long time war asida mi kyam sikre haibasiki manungki oiba report ama Russian hacker singna puthorakre maduki report adu taseng shocking ni am kiningai ni Gaza da siriba mi masingdagi yamna henbagi wani 1.7 million troops around 17 lakh loss oikre mangkre sikre since 2022 masigi report ase yamna kanna hojik naidari Ukraine ki MP amanasu masigi wafam asibu admit tawraga haiki aikoi ki generation kaya loss oikre haiduna mana makata ki aikoi ki tanate Russia gi su siribani sikrabani haiduna Ukraine ki MP asigi ming R10 Dimitruk kawi 1.7 million troop asidagi lanpamta sikhipa khaktanate missing oibusu mayamamani Russian hacker group na Ukraine ki military ki oiba manung ki oiba report ase lautorak paduda sikriba missing oikriba missing adugi details ka konana yaurak lisini even family singi details ka konana 2022 data siba troops ki masing 1,18,500 ni sini 2023 da 4,05,400 ni aduga 2024 da 5,95,000 ni aduga handaki chahi 2025 asidana 6,21,000 ni hairi masigi report asina aseng bamak oirabati Russia amdi Ukraine war ase ekoina khanba amadi tabadagi yamna hena sathi tragic ni aduna masigi war asigi reality manungi oiba pham khudimak US ti khangi Russia su khangi aduna Donald Trump na phagi oina hai ki handaki makli toreba Zelensky European leaders amati White House chatri meeting asitama Ukraine ki war ase karigumba thatpa ngamlaba mana tokhan bangamlaba aduradi magi oina paradise ta chatpa yabaki way phau da phanglabani swan haiki masi phagi oina haiki bani masi na masi wede Middle East ki matang da magi raidi Hamas terrorist ni makoi dismiss to the yati sin while atoppa Middle East countries sing the including Turkey Hamas sing ngasi terrorist ni haiti aduna hojik Israel ki attack asa manung da kangat ang ba haukre garang tamyoy marpuma toy si kibugane truce amadi peace deal ki matang su leiri adu poji ko do finalize tadri so Ukraine da asuk yam na force leite adoi di kai de ki lakibano Ukraine ki asuk yam force ti lei hain su kai su hai kite masida reporting asumna mention tawri maludi yam da kan war to select pasida makoi na public su even student level ki public pamuta makoi na kan bar quick tor ga la asida yauhan ki training khara piraga phajana su training pi bangam da tanja su laki asumna untrained mioi kayasu masida sikre Ukraine machasing mayam su chena kretras loina na Europe Israel America prithibi diga jikira to aduga paisa ge damakta war sok na ke haibra la mayam yawisini aduna anekpa army kayasu yorki Ukraine gite din nadro isini 17 lakh sikri ba haibse masi sathina chawbani hojiki oiba paugi matungina sumna hai maludi Donald Trump na chathari sabit na ma Zelensky koraklaga maside Europe ki leaders singsu yauri aduga Russia amati Ukraine ki barka chathari pu war ase karam haina masi sob tawni haibsida hoji yamna krak kanna laksil lekli bani aduga next step Putin Trump Europe ki leaders amdi Zelensky on pam ni masi Russia do oibsi ai natraga atoppa pam de oikibasu ya do Russia ki president ki wari Russia mang do oibage so Russia ki president na hojik hai kre madudi ekoi su madugi tamakta ready ni no problem hai tuna do pu khwaidagi chawwa di Putin gi searching ase Ukraine yaning disni NATO da amuk phawbata Ukraine se changtapa Crimea asisu Ukraine amuk kana pi daba masigaloy na Donbas region Ukraine ki east na saruk masisu Putin rawsin ba masipurma se hojik yaning dresini adupu Ukraine ki president Zelensky ki thajaba kharasu wa isini marudik asum haina ceasefire tawrama da amuk hanna Ukraine da Putin da landa rakloi haibu ki huwa kari lei haitina wasi guarantee security piu sini hoji amkanna hairi se America da Zelensky na ikoi ki security piu Europe na security asi confirm to na koi na nga u na koi na risk low America na low risk adubu Putin na muka yaning tri maludi America na masi ki risk ase Europe country sing na risk ase low po pa mo masida China pusala ko pa mi Russia na China ase ceasefire to na tarati ceasefire kai ta ki risk ase China bu pining iba masini hujik Donald Trump ta muka sounding lise maram di China side always Russia ki support ni multi mark na Russia bu mating to ni habs ko khang aduna hujik adu condition adu ta hujik lairi
aduga war di amuk lepte war di ngarang su ma to khai nei thukai nei aduga hojik war di lepte front line ta war zone da aduga hojik masigi wapom se ceasefire to kiwa se krak krak yamna kanna hojik la aduna la dari Zelensky na yamna kanna hojik question to sai khoi gi security mathau tai sini NATO gi mokoi gi country mayam se organizations gi mokoi security 5 aina rule 5 ain lai hai sini maduki rule tu gi matung inna country amada attack torati NATO gi manung da lai pa amana masigi sui chongchela ga yaw pin da ba maduki wat aduga America da nu gi twin tower attack to ki badu da masigi rule 5 se masi action da laki sini NATO country pun makta America help to madugi port adu Zelensky na actually Ukraine da pamlak pani adu Russia na hojik yam kan hairi se America gi force ama hack handaki matung da Ukraine da lan sok na palla I haiba khangba matam da yam da phibam chanaroi amadi we pun mak ase phaki ni han lo ni sini harse so Ukraine ne kan demand to ri sini hojik mo gi security matou tai masigi security se America na lobiu aduko America na hujik ya te mate koi mak changloi aduga Europe country sing na masigi security purma ase pili sini Russia na bakara batai ki security no nakoi ne pining ise ai khoi gi demand sing mapung palo aduga ni ceasefire oi dori se peace tala ka dori se Donetsk haribo pom se Donbas Donetsk haribo pom se khoi da pajana piba Crimea asida wa amadu question arise torok taba adugi matuk the life time idana pigdam ni masidi madudi Ukraine ase amuk hanna NATO da changwai haidra mak achum Ukraine wena laikada bani aikoi na so annex tawroi aduga European Union da NATO da join to buga pom on pau de yaroi sini aduga hojuji point ki oina next masigi level asida ngang ra kugi da maktam hojuki phibam venue choose to base masida yam kana yet na risini Russia romda mapam amada khanar matamda Europe ki country mai ni yate sini nauti matugi mapam da aikoi meeting to roi pamoi haidro hojik su krak krak yet nari adu finalize tati tarakani Donald Trump te am kanna hot nari masi ceasefire so hanna wa Ukraine amadi Russia ga market peace se oda masi mi yam sire amadi unnecessary mai si bani haidni am kanna hot nari hojik ki moment of the ceasefire ti wait ti aduna war su chatari aduga lak ti lak nari wait ki basu yai wait ki da basu yai tam ngamte